Tronglaobi da thokiba laibak thiba thodok adugi investigation hojik khongjel yang na sangsinduna yamna khumang sauksin batangkak amada leire haina Home Minister Govindas konthokjamna phongdurakli wafam asing asi Manipur Fire Service Department na sinduna Imphal gi Manipur Fire Service Headquarter da pangthokpa Fire Service Week hawdokpagi thoramda mahangna phongdokhibani thoram adugi athoiba mithunglen oina saruk yanaba Minister Govindas konthokjamna mafam adu yorokpada Manipur Fire Service ki Director Laishram Navachandra na lusingba team amana taramna okhi loina na mafam adu da leidiba matamga chunaraba modern firefighting equipment sing Minister da demonstrate tawki tungda masagi mathau pangthokna bahotnabada thawaina pontha pikraba firefighters singi mafam da ikai khumna bot poina Martyr pillar da haikat laika tamki amadi minute ama 2 minute lepki thoramadu da is Hospitals and Research Institute ki chairman amasung managing director Dr. Palin Khundongbam amasung Bavina Group ki chairman amasung managing director Dr. Thangzam Davli yauna masak naiba miyo kya susar kya ki thoramadu ga mari leinana Minister Govindas konthokjamna hai masagi mathaudang pangthokna bahotnabada thawaina pontha pikraba Manipur Fire Service ki mathauna lairaba firefighters sing amadi Tronglaobi ki thodokta leikitraba singi mafamda ikai khumnabu utli Chawkhalakpagi matungina Fire Service ki thodang amadi duty asi hanadagi hengalakli pumnamak asi thengnana bahotnabada miyam amadi tongan ba department singna mateng pangsinbagi tangai fadaba lei taramanga suba Finance Commission gi makhada lengakna matamga chunamba firefighting equipment kaya leiduna thamlei adumoinamak miyamna mateng pangsiduna firefighters singna chathok chasin tawbada ayat apan lehendabagi tangai fadabadi adumak leiri firefighters singa sina matam chana mahau langpok natraga natural calamity mayok nariba mafam singa duda matam chana yobangam drabadi afaba makhagi equipment kaya leiduna su madugi kanafam leiroi Manipur Fire Service na awareness program listing amagi mathakta pangthoktuna miyam da mahau langpok amasung natural calamity sing thengnana bagi matangda wakhal tahan kiba sisin thaningai ne nakalamromda lamdam asida tangdu leitaba hanjil hanna balengak na khonariba sida miyamna sumating pangbiu chawkhatpa Manipur ama ohenna bahotnabada tangdu leitaba lamdam mama hana ohenbagi tangai fadaba lei haina sumhangna makhatana phongdukhi Tronglaobi ki thodoki akhoi investigation yamna fast pace ta akhoi changsilli ngarang maksu ai phawna jai investigation tawriba adugum labaina gi timga is in very advanced stage masi sarkar na paikhalakliba akhoi gi thabaksing asi Manipur da leibiriba praja punamakna sohojok pinabire haraga asau bana akhoi gi mangjabo oi akhoi sungsinna re haraga tungko ibagi oiba Santi leiba adugumba sakhutpa state ama oinanaba honabada mateng pangbiyo haiba apil asimatang sungasiga sigumlaba Fire Service Week observation asigi khudong chaba laujaraga hangna through media apil tawjaningi amasung mayamda apil tawjari akhoi santi laihanba state ama oiraba kan khakta khoi state asi progress laigadori bani atop state ka sangdam nabagamba dugumba state amo oigadori bani